ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦ ꯑꯣꯏꯔꯤꯕ ꯍꯨꯏꯌꯦꯟ ꯂꯝꯄꯥꯎ ꯑꯃꯗꯤ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ एडिटरꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯥꯎꯆꯦꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ न्यूज़ अकन्ब नोंग नुंगसित अमदी लेना युम कया जरब साख्री महै मरों कयासु लेना फुदतुना अमांगता थोख्री चीफ मिनिस्टर न लैंगा की मरी लेनबा ऑफिशियल सिंह मिकुप नाहुम सिंह न लेंगनबा खंगनख्री मणिपुर ngasi इखंग खंगौदना लाखिबा अकन्ब नोंग नुंगसित अमदी लेना मरम ओइदना मणिपुर की मरु ओइना काक्चिंग डिस्ट्रिक्ट थौबाल डिस्ट्रिक्ट बिष्णुपुर डिस्ट्रिक्ट इम्फाल वेस्ट अमदी नोने डिस्ट्रिक्ट की मफम सिंगदा युम कया हुमदोकपा अमदी लेना फुदतुना युम सिंह जरब सादुना अमांगता थोक्तुना लौमी सिंगना वाना थाजरिबा महै मरों कोबी हवाई खामेन असिनमना चिंगबा सिंग पाक सना अमांगता थोक्तुना मियाम अवाबना खमथेंख्री मणिपुर की डिस्ट्रिक्ट तरुक इम्फाल ईस्ट वेस्ट तमेंगलोंग सेनापति नोने बिष्णुपुर चिंगबा लाकदोरिबा नुमित मरिनी रोमसेदा अखाक अरावगा लोइनना अकनबा नोंगलै नुंगसित लाकपा याय हाइना चेक्सिन वारोल थमलकली मणिपुर खंगहौदना अकनबा नोंगलै नुंगसित अमदी लेन अमांगता थोगलकपा असिगा मरी लेनना मणिपुर की चीफ मिनिस्टर युमनांग खेमचाना मणिपुर लेंगाक मरी लेनबा डिपार्टमेंट की ऑफिशियल सिंगना मिकुप नाहुम सिंगना लेदुना रेस्क्यू ऑपरेशन अमदी मथौ ताबा तेंगबांग सिंग पांगनबा खंगनख्रे अमसुंग मियामनसु लाकदौरिबा नुमित खरनी असिदा नोंगलै नुंगसित तौरबा याय हाइना IND न थादोरक्लिबा वाफम असिगा मरी लेनना चेक्सिन असोय अंगाम थोक्तना लेनबगिदमक्ता अपील तौरक्ली ngasi sikkiba akanba nonglai nushit amadi lena kakching district ki mafam kayada chauna amangata thoonki district asigi tonga tonga ba mafam singda yumkai manama sing kaya chauna amangata thoonkhre hairi kakching AC ki manung channa leiba iringban hawairo mairenbam area da yumkuntra nipurom sora area da yumkuntra rom amangata thoonki इम्फाल वेस्ट डिस्ट्रिक्ट की मयांग इम्फाल नोने डिस्ट्रिक्ट की डिस्ट्रिक्ट हेडक्वार्टर अमदी बिष्णुपुर डिस्ट्रिक्ट तसु ngasi सितकिबा अकनबा नोंगलै नुंगसित अमदी लेन मरम ओइरगा युमकै अमदी महै मरों कया अमांगता थोनख्रे हाइरि JFD अमदी मैरा पाइबी सिंगना मिनिस्टर गोविंदास उननबा फंखिद्रे मिनिस्टर की थौंगदा साउनख्री मणिपुर एनआरसी नत्रगा मानबा मेकानिज्म अमा पोथोक्तुना मितो मियांचा सिंग खंदोक्ट्रिङै सेंसस पांगतोक्तनबा अमदी इंडिया लेंगाकना सेंसस पांगथोक्नबगी पाइखलक्लिबा थबकसिंग असि लेबहंदुना सेंसस पांगथोक्पगी मतम येथोक्नबगी मतंगदा मियामना मिनिस्टर MLA सिंगी वाखलोन लौबगी कैंपेन ngasi हौख्रे ngasi ahoba numita Bishopur Kendra ki MLA su oiriba Home Minister 𝐶𝐢𝐯𝐞 𝐍𝐞𝐰𝐬 unanaba hotnabada unaba fangkidre unasi haina matam launaraga unahankhidabagi thawong adubu campaign for just and fair delimitation amadi miyamna mai hauna saukhre census seithokpagi firet minister MLA singna assembly me for manungda lauthokadabani hiramasigi matangda ngarang Bishopur district ki maira paibi singna minister Govindas ka unanabagi mangjongna ayaba lauki masigi saruk ama oina maira paibi amadi JFD ki convener Jitendra Ningomba finance secretary Sunil Karam amadi committee asigi luchingba sing yauna maira paibi singna Bishopur district ki ningthau khongda leiba minister Govindas masagi mayumda ayuk pung 10 helakpada unaba changki lakliba kangbu adu famhanduna minister Govindas ki mahut sinduna Bishopur BJP mandal ki secretary RK Folamniga unabada minister Govindas ti Imphal da leiri masam lakpa ngamlaroi haina khangalakibani thawong aduda maira paibi amadi JFD gi miusingna 𝐶𝐢𝐯𝐞 Govindas unaba fangdana sauduna thoknaraki amaromda Home Minister Govindas unaduna mahaki wakhalo lauba changluba JFD gi convener Jitendra Ningombana Home Minister Govindas unagani khanduna changkhibani adubu unaba fangdaba asimak peningai oide masana assembly da pikiba warol adugi matung inna unanaba hotnabani Assembly the census ki matang da chief minister amadi home minister ani gi marakta pinakiba paukum taiwanei masina maram oraga census eithoknabagi matang da laingak pairiba MLA minister singi manungda thousada ba wakhalon manada ba mami tai haina pen da ba wafam kaya fungdorakhi
National News amuk pathokchari. ECI na state mari amasung union territory amagi assembly mikhal gi matam lauthokri. Assam, Kerala, Tamil Nadu amasung West Bengal state amasung Pondicherry union territory da April 8 dagi assembly mikhal pangthukpa hauragani loinana vote masing thibagi matamna May 3 da ngasi New Delhi da pangthukpa pawgi mifam amada Chief Election Commissioner 𝐻𝐿𝐸 na lauthokibani. Hariba state mari amasung union territory amada lairiba apunba assembly constituency Chanipanga kunga mari da voter crowd Taratareka dasmit mari romna anauba lengak natraga hana lairiba lengak adugidamakta vote thadanagadoribani. Election Commission gi maikedagi Assam, Kerala amasung Pondicherry April 8 da phase amakaki oiba mawongda mikhal sing adu pangthokadabani. Amaromda Tamil Nadu state ki oina April 13 da phase amakaki oiba mawongda vote thadagani. Aduga West Bengal gi oinadi phase ani thokna April 13 amasung April 18 da assembly gi mikhal gi vote thadanabagi matam adu ngasi lauthokibani. Commission gi maikedagi makha tarakibada vote thibagi oinadi May 3 da state mari amasung union territory amagi oina punna pangthokani hairi. Chief Election Commissioner oiriba 𝐻𝐿𝐸 na phongdorakpada lakidawriba mikhal asida leibagasi khwaiki chawba mikhal singi manungda ama oigidawribani. Madugidamakta matik chana checksin tharangsing laukhattuna apanba yaudaba mikhal ama oinanabagidamakta sem sarakpani. Matik chadrabadi fam thado uhaina Allahabad High Court na authority da khangankri. Allahabad High Court na phongdorakpagi matung inna state adu da lairiba laigang na kangluk khudimaki oiba manaba miyengda akaknaba mafamda lining laishol tawbagi thabak ingtapna chathaba yahanbagi thabak paikhatgadabani. Lona na private property da pangthokpada official permission yaudrabasu yahangadabani hayaduna hiram sing asibu ngak senba ngamdrabadi thabakta resign taw haina Sambalgi SP amasung DMbu chaikre. High Court adugi Justice Atul Siridharan Justice Sirat Nandan gi bench na local administration gi maikeda Sambalda leiba mosque Muslim lai khuramba singi masing adu sumatagi kun ohengadabani haiba wafam phongdorakpadagi lakibani. State adugi maikedagi mafam aduda matam leiba khibikta rule of law chatna hanbagi damakta sinaribani. Maduna maram oiraga furup amadi kangluk khudimaki miyoisingna ingtapna akaknaba mafam amada lai khurumbagi thabak chathabada athingba piroidabani. Loinana private property oirabasu lai khurumbagi thabak chathabada state ayaba mathau tade haina bench aduna phongdoki. Court aduna karigumba lining laishul natraga maduga mari leinaba thabak thoram sing public property da natraga public ki oiba mafam da pangthokpa matamdadi state ki ayaba lawgadabani. Court aduna Ramzan gi matamda mosque amada lai khuramba lakpa Muslim singi masing adu kakthabagi petition ama hearing chathabada wafam sing asi phongdokibani. International news amuk pathokchari. Russia gi maikedagi chathakiba strike na Ukraine gi Kyiv city da miyoi mari hatkre tarawkamanga sokhankhri. Russia gi maikedagi ngarang numidangdagi hauraga missile amadi drone gi attack singna Ukraine gi konung city oiriba Kyiv ki mafam kayada target tawraduna yamdrabda miyoi mari hatkre amasung atopa taramanga amana asok apanangankre. Ukraine gi maikedagi Russia ga lan sokna riba asi loishinnaba USA na luchingduna peace talk ki chatharamba thabak thoram sing adusu hojiki oina punglep leptuna leiribani. Iran numiki numidangdagi haukiba attack aduna Kyiv city gi district marida chaithing fangki. Mafam sing adu da leiba michongi building kaya educational institutions sing enterprises sing amadi maruina lengaki building kaya su asok apanangki. Wafam sing asi Kyiv ki governor Mykola Kalashnikna phongdorakpani.
mahakna makha tarakpada attack aduda shoklaba miyoi ahum amadi aruba fibam da lairi haina thamlakli Russia gi strike asi hoji Iran da USA chathari ballan asina maram oiduna chayol asida pangthokani haina tawramba Russia amasung Ukraine gi peace talk adu yekthoraktuna lairi ngeida chatharakibani lan aduda Russia gi maikaidagi wahi oina phongdokpa khakta natana Iran nu mateng pangbagi khongthang amata lokhatpa leitri adubu source kharagi maikaidagi phongdorakpadadi bishal kaya ama mateng pangi haibasu leiri adubu kumjali singani kungamari da Russia gi ally ama oiramba Syria gi luchingba Bashar al-Assad ki mathakta atopa lukayana landaraktuna lengak adu inthukiba matam adu fawada Russia na mateng pangbagi mahutta mahapul leibak adu da changjafam pibagi thabak khaktamak chathaki Maragasida Ukraine gi President Volodymyr Zelensky na USA gi maikaidagi Iran gi lan asina maram oiraga Russia gi thaw athing matham lamba adu numit kuntrani gi oiba komthokpagi matam pikhiba adubu yamingde haina phongdorakli maduna Ukraine chahi mari chupna landarakli ba Russia bu thingmagi achumba maikai oiroi haiki Middle East ki taratar uni chanban landa US amasung Israel na Iran gi Isfahan city da landa duna miyoi taramanga hatkre Middle East ungkanarakpa numit taratar uni shurakpaga loinana United States amasung Israel gi apunba forcing na Iran gi Isfahan city ngasi anganbada chathakiba landa amada miyoi taramanga sikre Iran asu Israel gi tongan mafam singda laman khumladuna masing yamlaba landa sing chathakibada Jackson tharang lokatpam oina Central Israel gi mafam kayada siren khongkri US amasung Israel gi apunba force na Iran da leptana landa chatharapagi paukhum piraduna Iran asu Gulf leibak singda leiba US gi tongan ba ve singda makhata na landa sing chathari Middle East chathari balan numit tarataru ni shujalakpa cherak asida US President Donald Trump na soknari balan asi lepnabagi matangda yashinaba thamnaba Tehran gi apamba lei haina phongdokhibaga loinana Iran athizinduna Thamliba Strait of Hormuz hangdokpagi malengi Nobel Collegian singna mateng pangnabasu takshinki Iran gi Chance News Agency na ngasi ayu phongdokhibada warol amada Zionist American criminal regime na Iran gi first province ki konung Siraj cha leiba yumsingda atamna landa chathaki haina phongdokpaga loinena city edu da landa chathaki ba adu terrorist amasung miyoibagi minungshi gi thawongdani haiki Iran Middle East sokna ribalan asigi Jackson thaurang lokhatpa oina Israel ga mari thamaduna aron mapau pi haibagi maralda awang nongchup thangbada leiba Iran gi mafam amadagi miyoi kunga matoi fakre miyoi sing asina Iran lami amasung security gi assessing Israel da khanghali haibagi maral da fakibani Islamic Revolutionary Guard Corps na phongdokpada warol amada Gulf region da leiba US based sing da kiningai oiraba operation sing chathaki hairi IRGC na US Terrorist Army gi UAE Bahrain amasung Kuwait laiba base in the landa chathaki haina phongdoraki Norris Window TV na sandokchari ba nungthugi pau patukchaba matang selushinjari miyeng tabiri ba pumna mapu amuka suhanna khurumjari Manipur के अहम न्यूरो पेशेंट्स के स्पेशलाइज्ड हॉस्पिटल न्यूरो इमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंजय मथक तोंगथाम लिकाइदा हांदोकचरे हॉस्पिटल असना मरुइना बीपी स्ट्रोक ब्रेन ट्यूमर लमी की खुदोंथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंबा लायंगली हॉस्पिटल असदा न्यूरो की लायंगबद चंगबा अफबो मखल की खुसु खुलाई अमदी मशीन मरांग काइदे लई मसिना कोक मरी लेनबा तोंगान तोंबा मखल की अनाबसिंग निंगथिना लायंगली लमदम मसिदा न्यूरो सर्जन यामना तांगलिबा मरमना चिंगमदी अरापा मफमदगी लाकपा अनाबसिंग न्यूरो सर्जन उननबा होनबदा अवाबा कया मायोंगदरी मसिदा सुनतना मतम थिंथना अनाबा लायंगना मरम ओरगा खुदोंथिबा कया सुमायोंगदरी मसी पुनमक्तगी खरदो ओरबसु कननबा डॉक्टर पार्किंसन सिंह MCS न्यूरो सर्जरी एम्स न्यू दिल्ली ना मसामकी हॉस्पिटल असदा पुंग कुनमरी लेना अनाबसिंग लायंगली
hospital asida ataba mamalda line matana tana OPD general amadi ICU beds operation medicine x-ray amadi lab ka mai na basu ataba mamalda hangalli ngasi magdenshin biro amadi kudong saba singa silobi ho hena ku bamrol gi damak hospital asigi telephone number 7005534166 natraga 8974572154 da pau phobirak yagani Northeast Window meaning tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibata natana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Beharan Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani Pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau Hakchang phana thamge hairabadi iramda masimakta leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari aduna state wangmada amu kari gi chatlugani aikhoigi manipur da su hojikti awang bathaki health care fanglabada matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patak yumpham oiba service lobiyu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabai Soi Imphal East lengsin birau natraga aikhoigi phone number 6909390666 ta call tawbirau